mau ama rims mayada pharmacy phamba miyoi marina gang rap tokre ngasi March ki tang 15 da Manipur top channel dagi ayuk phongbasi phongda rims hospital la anaba layeng libi mauna amade hidak langthakki mateng pangsinaraga namthak tawduna nupi adu kaukthokla batung hospital adugi mayada pharmacy phamba yawba miyoi marina gang rap tawbikre hiramasugi matangda victim oidibi nupi aduna Imphal West ki women police station da wakat ama thangalakre thajaba yaba mafamdagi phangba pauna hai thagdo asi yoksang haugadaba numit nini watlingai March 8 ki nungthil pung 3:30 tarakpada uripok ta leiba asan bayum amada thokibane thagdo adu da senai haina maral siriba makoi marimak March 8 da police na phara patungda March 9 phawba court na police custody da bima lokthakre complain adugi matung ina numit adumaki nungthil pung 3:30 taba matamda sarang patagi haujina uripok ta leiba asan bayum amada leiba wai ibom sagi masanupa yengkok pam hem chandra koba miyoi amana victim adu rims hospital manakta leiba ka amada pusinki ka aduda hanana yu thaktuna miyoi ahum leiramki makoi ahum amadi hem chandra na victim adu bunamduna gang rap tawkhibani haina maral sidi victim adugi anaba ama rims hospital da layengduna leiribani yengkok pam hem chandra na pharmacy gi hidak yonba miyoi ni makhoi ani hidak langthak lakhok loksin tawbadagi khangnarakpani haina pawduna makhatana haidi loinana police na case ama register tawduna thawdo adu da chenabani haiba sarangpat maning lekaidagi wai ibom sagi masanu pa yengkok pam hem chandra phagatki wangpang sathabada thawdo adu da chenariba khagem pali huidrom lekaidagi konsum karan jisai kuntra apukpa giming Joy Kumar sagolban mutum lairektagi ningongbam Johnson singa apukpa giming and iboyam amasung kaiden bikok awang lekai wangjingdagi phizam Bibigiri apok pagiming tomba March 9 na police na pakatki akoy marimak rims hospital pharmacy gi hidak nangthak yon ba miyoi ngaktini haiba khang mangamle haina su poksesi na makata na pungdurokli